ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯒꯤ ꯇꯣꯝꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯌꯧꯔꯛꯂꯦ꯫ ꯌꯥꯝ ꯊꯥꯖꯗꯅ ꯁꯈꯤꯁꯨ ꯌꯧꯔꯛꯏ꯫ ꯁꯈꯤ ꯌꯧꯔꯛꯄ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯁꯨ ꯂꯤꯛꯂꯥꯏꯁꯨ ꯄꯨꯂꯞ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯌꯨꯝꯁꯤ ꯄꯨꯔꯥ ꯂꯣꯏꯗ꯭ꯔꯕꯅꯤꯅ ꯁꯤꯒꯤ ꯅꯥꯀꯟꯒꯤ ꯀꯥ ꯃꯆꯥꯁꯤꯗ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧ ꯇꯥꯕꯅꯤ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯇꯣꯝꯕꯅ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯍꯪꯂꯛꯏ, ꯏꯐꯨꯜ ꯋꯥꯐꯨꯜꯁꯤꯡꯁꯤꯒ ꯏꯁꯨꯁꯤ ꯅꯥꯎꯕ ꯅꯥꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯎꯁꯤ ꯂꯥꯎꯁꯤ, ꯄꯨꯄꯨ ꯄꯝꯒꯤ ꯂꯥꯎ, ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯃꯁꯨ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ꯫ ꯁꯈꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯋꯥ ꯉꯥꯡꯗ꯭ꯔꯤ, ꯆꯪꯁꯤꯟꯗꯨꯅꯗꯤ ꯐꯝꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯁꯨꯗꯨ ꯄꯝꯕꯗꯨ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯣꯏꯔꯛꯄꯒꯤ ꯃꯁꯛꯀ ꯏꯐ ꯐꯖꯔꯒ ꯏꯅꯨꯡ ꯅꯨꯡꯁꯤꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯈꯤ ꯎꯔꯛꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯝꯕꯅ ꯕꯨꯕꯣꯛꯁꯤꯗ ꯂꯩꯔꯦꯇꯨ ꯍꯥꯏꯔꯨꯕꯗꯨꯗꯒꯤ ꯑꯉꯥꯡꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯁꯈꯤꯗ ꯌꯦꯡꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯁꯈꯤꯗꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯤꯛꯂꯥꯏ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛ ꯃꯆꯨꯞ ꯄꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯃꯃꯧꯁꯤ ꯀꯥꯏꯅꯔꯕꯗꯤ ꯃꯁꯨꯁꯤ ꯃꯈꯣꯏꯅ ꯂꯍꯧꯔꯒꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯈꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯩ꯫ ꯁꯈꯤꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦ, ꯃꯊꯟꯇ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯃꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯛꯄ ꯏꯁꯤꯡꯗꯨ ꯄꯥꯏꯈꯣꯝꯕꯒ ꯂꯤꯛꯂꯥꯏꯒꯒꯤ ꯆꯥꯛꯂꯨꯛꯇ ꯍꯥꯞꯄ ꯑꯁꯤꯅꯤ꯫ ꯍꯥꯞꯂꯕ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯗ ꯀꯥꯏꯅꯒꯅꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯕ ꯂꯧꯕ ꯉꯝꯗꯦ꯫ ꯆꯥꯛ ꯊꯤꯗꯣꯛꯂꯒ ꯊꯝꯂꯕꯁꯤꯗꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯁꯈꯤꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯂꯥꯎꯔꯛꯏ, ꯑꯍꯩꯃ, ꯀꯅꯥꯅꯣꯅꯦꯍꯦ? ꯁꯈꯤꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗꯨꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯇꯣꯝꯕꯅ ꯍꯥꯟꯅ, ꯀꯩꯗꯧꯔꯦ ꯃꯃꯥ? ꯈꯪꯗꯦꯅꯦ, ꯁꯥꯋꯥꯏꯁꯤꯗ ꯃꯤ ꯑꯃ ꯂꯩꯔꯝꯕꯗꯧꯅ ꯇꯧꯏꯅꯦ, ꯑꯁꯣꯝ ꯃꯅꯤꯡꯗ ꯆꯦꯟꯈꯤꯒꯨꯝ꯫ ꯀꯩꯅꯣ ꯋꯥꯜ ꯇꯧꯁꯤꯜꯂꯤꯁꯤꯗ ꯀꯗꯥꯏꯗ ꯃꯤꯅꯣ ꯍꯥꯏꯁꯦ? ꯒꯦꯠ ꯂꯣꯜꯂꯝꯕ ꯅꯠꯇ꯭ꯔꯅꯦ ꯆꯂꯥꯝꯕ ꯅꯪꯕꯣ? ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯂꯥꯝꯕꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯉꯁꯥꯏ ꯄꯣꯠ ꯂꯩꯔꯨꯕ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯂꯣꯜꯂꯝꯃꯕꯅꯤ꯫ ꯀꯩꯅꯣꯗꯨꯒ ꯀꯅꯥ ꯂꯩꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯍꯨꯔꯥꯟꯕ ꯀꯣꯏꯖꯥꯠꯂꯣ? ꯍꯥꯏꯗꯨꯅ ꯐꯣꯟꯒꯤ ꯂꯥꯏꯠꯇꯨ ꯄꯥꯏꯔꯒ ꯄꯥꯏꯈꯣꯝꯕ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯆꯂꯥꯝꯕꯒ ꯃꯄꯥꯒꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅ ꯑꯉꯥꯡ ꯃꯆꯥꯗꯨ ꯄꯝꯂꯒ ꯂꯤꯟꯊꯣꯏꯒ ꯑꯗꯥꯏꯋꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯁꯈꯤꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯒ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯈ꯭ꯔꯦ꯫ ꯃꯤꯅꯠ 2-3 ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯅꯨꯄꯥꯁꯤꯡꯗꯨ ꯆꯪꯂꯛꯇꯨꯅ, ꯀꯩꯅꯣꯗ ꯀꯅꯥꯝꯇꯁꯨ ꯂꯩꯁꯨ ꯂꯩꯇꯅ? ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤꯌꯦ, ꯂꯤꯟꯊꯣꯏꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯁꯈꯤꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ, ꯈꯪꯗꯦꯅꯦ, ꯑꯩꯅ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯕ ꯖꯥꯠꯂꯥ? ꯍꯟꯗꯛꯁꯤ ꯀꯣꯛꯁꯤꯁꯨ ꯏꯉꯥꯎ ꯏꯉꯥꯎ ꯉꯥꯎꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯕꯤꯄꯤꯒꯅꯦ ꯆꯦꯛ ꯑꯃꯨꯛꯇꯪ ꯇꯧꯗꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦꯅꯦ꯫ ꯏꯃꯥꯏ ꯍꯦꯛ ꯄꯦꯝꯃ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯉꯥꯡꯁꯤꯡꯒꯁꯦ ꯂꯣꯏꯅ ꯄꯥꯈꯠꯅꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯌꯥꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯅꯔꯦ꯫ ꯁꯈꯤꯗꯨ ꯋꯥꯈꯜ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅ ꯆꯥꯏ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯕꯗꯨ ꯎꯔꯒ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏꯃꯨꯛ ꯄꯣꯊꯥꯔꯒ ꯃꯌꯥꯝꯗꯨ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯕ ꯃꯇꯨꯡ ꯃꯄꯥꯍꯣꯏꯗꯨ ꯄꯨꯡ 9ꯒ ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗꯨꯗ ꯍꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯃꯆꯥꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯒ ꯂꯤꯛꯂꯥꯏꯒꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯅ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯏꯪꯉꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛꯇꯪ ꯅꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯨꯝꯂꯝꯗꯥꯏꯒꯤ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯂꯤꯕꯤ ꯂꯤꯛꯂꯥꯏꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯏꯕꯨ ꯇꯨꯡꯗꯒꯤ ꯀꯣꯜꯂꯛꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯇꯞꯅ ꯑꯗꯨꯃꯛ, ꯅꯆꯥꯎ, ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯁꯥꯊꯤꯅ ꯋꯥꯏ, ꯑꯗꯨꯒ ꯋꯥꯈꯜꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯌꯨꯛꯇꯒꯤ ꯉꯥꯛꯇꯪ ꯄꯣꯊꯥꯎ ꯍꯥꯏꯔꯒ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯇꯧ ꯂꯩꯔꯤ, ꯀꯗꯥꯏꯗꯒꯤ ꯋꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯨꯒꯤꯅꯤ ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤ ꯍꯧꯒꯠꯈ꯭ꯔꯒ ꯇꯧꯔꯛꯏꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯄꯨꯡ 9 ꯍꯦꯜꯂꯕꯅꯤ꯫ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯉꯥꯛꯇꯪ ꯄꯣꯊꯥꯎ ꯍꯥꯏꯗꯅ, ꯑꯗꯨꯁꯨ ꯌꯥꯗꯦꯗꯣ꯫ ꯌꯥꯗꯕꯩꯅꯦꯃꯤ ꯅꯪꯕꯣ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯅꯨꯡꯗꯥꯡ ꯐꯥꯎꯕ
ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯕꯕꯥꯍꯣꯏ ꯂꯥꯛꯀꯗꯕꯅꯤꯅ ꯂꯦꯞꯇꯕ ꯌꯥꯔꯣꯏ. ꯑꯗꯨꯕꯨ ꯃꯤꯒꯤ ꯗꯤꯃꯥꯟꯗꯨꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯏꯃꯤꯡꯁꯤꯡꯗꯣ ꯃꯦꯟꯈꯠꯍꯧꯔꯤꯅꯤ. ꯍꯣꯏꯅꯦ, ꯄꯨꯡ 4ꯗꯒꯤꯅꯤꯀꯣ ꯑꯩꯅ ꯉꯁꯥꯏ ꯊꯕꯛ ꯍꯧꯔꯤꯁꯦ. ꯑꯗꯨꯗꯒꯤ ꯌꯨꯝ ꯁꯥꯕꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯦ. ꯂꯣꯏꯔꯒ ꯃꯣꯏ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯃꯦꯁꯤꯟꯗ ꯃꯥꯏ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯦ. ꯄꯨꯡ 2-3 ꯑꯗꯨꯋꯥꯏꯗꯅ ꯅꯪꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯃꯨꯛ ꯗꯦꯂꯤꯚꯔꯤꯒꯤ ꯆꯠꯂꯨꯔꯦ. ꯍꯜꯂꯛꯄꯗ ꯉꯥ ꯆꯥꯛ ꯃꯌꯥꯝ ꯑꯃꯨꯛ ꯂꯩꯔꯨꯔꯦ. ꯍꯣꯏꯅꯦ, ꯁꯨꯡꯄꯣ ꯄꯣꯊꯥꯍꯧꯗ꯭ꯔꯦꯅꯦ. ꯑꯗꯨꯒꯤꯅꯤ. ꯉꯝꯕꯨ ꯉꯝꯃꯤꯅꯦ. ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯕꯨꯡꯉꯣꯁꯨ ꯃꯔꯛꯇ ꯑꯃꯨꯛ ꯂꯧꯔꯤꯅꯤ. ꯍꯣꯏꯗ, ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩꯁꯤꯗ ꯈꯔ ꯋꯥꯍꯧꯕꯁꯤꯅ ꯍꯌꯦꯡꯋꯥꯏ ꯄꯣꯊꯥꯕ ꯐꯪꯗꯣꯏꯅꯤ. ꯑꯗꯨꯗꯤ ꯇꯨꯝꯊꯣꯛꯄꯤꯔꯣ ꯂꯥꯛꯑꯣ. ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯉꯟꯅ ꯍꯧꯒꯠꯀꯦ ꯍꯥꯏꯒꯗꯕ ꯑꯣꯏꯔꯝꯒꯅꯤ. ꯍꯧꯒꯠꯇꯣꯏꯅꯤ. ꯋꯥꯔꯦ. ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯍꯥꯏꯗꯤ ꯍꯥꯏꯕꯕꯨ ꯄꯥꯏꯈꯣꯝꯕꯗꯨ ꯂꯦꯞꯅ ꯂꯤꯛꯂꯥꯏꯕꯨ ꯀꯣꯟꯗꯨꯅ ꯑꯗꯨꯃꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕꯅꯤ ꯇꯨꯝꯅꯤꯡꯃꯟꯕꯒꯤ. ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏꯅ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯂꯦꯞꯅ ꯑꯗꯨꯝ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ? ꯄꯥꯏꯈꯣꯝꯕꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯑꯗꯨꯝ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ. ꯅꯪ ꯋꯥꯅꯤꯅ ꯇꯧꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯝꯒꯗꯧꯅꯤ. ꯂꯤꯛꯂꯥꯏꯁꯨ ꯅꯣꯛꯊꯣꯔꯛꯏ. ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯅꯣꯛꯃꯤꯟꯅꯔꯒ ꯄꯣꯊꯥꯅꯕ ꯆꯪꯈ꯭ꯔꯤ. ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯄꯥꯏꯈꯣꯝꯕꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ. ꯂꯤꯛꯂꯥꯏꯗꯤ ꯇꯨꯝꯍꯧꯔꯤ. ꯏꯪꯂꯕ ꯑꯗꯨꯗ ꯃꯦꯁꯤꯟ ꯃꯅꯥꯛꯀꯗꯨꯗ ꯑꯋꯥ ꯑꯅꯥ ꯊꯤꯗ ꯄꯥꯏꯈꯣꯝꯕꯗꯨ ꯂꯦꯞꯂꯒ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯧꯔꯛꯏ. ꯑꯉꯛꯄ ꯃꯤꯅꯤ. ꯃꯉꯣꯟꯗ ꯍꯣꯠꯅꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯟꯗꯦ. ꯁꯦꯜ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯀꯌꯥꯅꯤ ꯃꯉꯣꯟꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯀꯣꯏꯕ ꯆꯠꯄꯒꯤ ꯍꯧꯔꯛꯄꯁꯤ. ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯦ, ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ. ꯃꯥꯒꯤ ꯁꯦꯜ ꯇꯥꯟꯒꯗꯧꯕ ꯍꯣꯠꯅꯒꯗꯧꯕ ꯑꯁꯤꯗ ꯃꯥ ꯌꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯅꯤ. ꯆꯍꯤ 2 ꯑꯁꯤꯗ ꯄꯥꯏꯈꯣꯝꯕ ꯄꯨꯔꯥ ꯑꯣꯟꯈ꯭ꯔꯕꯅꯤ. ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯅ ꯍꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯕ ꯀꯟꯕ, ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕꯁꯤꯅꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯍꯥꯛꯇꯤ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯈ꯭ꯔꯕꯅꯤ. ꯅꯨꯄꯤ ꯑꯉꯥꯡ ꯂꯨꯅ ꯇꯧꯕ, ꯅꯨꯡꯁꯤꯅ ꯏꯪꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤꯕꯅꯤ. ꯃꯍꯥꯛꯅ ꯄꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯁꯥꯊꯤꯅ ꯚꯥꯞ ꯇꯥꯈꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯉꯥꯡ ꯌꯨꯝꯕꯥꯟꯅꯤ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯕ ꯉꯝꯂꯛꯇꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤ. ꯃꯌꯨꯝ ꯉꯟꯅ ꯄꯥꯜꯂꯤ, ꯃꯤ ꯑꯣꯏꯔꯣꯏ, ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯀꯥꯏꯅꯒꯗꯧꯕ ꯍꯥꯏꯕ ꯃꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯄꯨꯡ 5:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯤꯛꯂꯥꯏꯁꯨ ꯍꯧꯒꯠꯂꯛꯏ. ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯏ. ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯅꯥꯟꯗꯨꯅ ꯇꯧꯔꯒ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯅꯕ ꯁꯦꯝꯃꯤ. ꯑꯉꯥꯡꯁꯨ ꯉꯔꯥꯡ ꯈꯔ ꯊꯦꯡꯅ ꯇꯨꯝꯈꯤꯕꯒꯤ ꯑꯌꯨꯛꯁꯤ ꯍꯧꯒꯠꯂꯛꯇꯦ. ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯆꯥꯅꯕꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯂꯤꯛꯂꯥꯏꯅ ꯄꯥꯏꯈꯣꯝꯕꯕꯨ ꯀꯧꯔꯛꯏ. ꯗꯥꯆꯣ, ꯆꯥꯅꯕ ꯁꯦꯝꯕ ꯂꯣꯏꯔꯦ, ꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ. ꯍꯛꯆꯥꯡꯒꯤꯁꯨ ꯈꯤꯇꯪ ꯈꯟꯕꯤꯌꯨꯀꯣ. ꯍꯣꯏ, ꯁꯤꯡꯗꯪ ꯂꯣꯏꯔꯝꯈꯤꯒꯦ, ꯑꯗꯨꯒ ꯂꯥꯛꯑꯒꯦ. ꯀꯩꯅꯣ, ꯏꯪꯈ꯭ꯔꯅꯤꯌꯦ. ꯀꯌꯥꯝ ꯋꯥꯠꯂꯤꯒꯗꯣꯏꯗꯨꯕꯣ? ꯂꯣꯏꯔꯦ, ꯃꯤꯅꯤꯠ 2ꯃꯨꯛꯇꯪꯅꯤ. ꯂꯤꯛꯂꯥꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ. ꯄꯨꯡ 6:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯥ ꯈꯤꯇꯪ ꯍꯥꯏꯗꯣꯛꯄ ꯍꯧꯔꯛꯄꯗꯨꯗꯒꯤ ꯂꯤꯛꯂꯥꯏꯅ ꯆꯥꯅꯕꯗꯨ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯔꯦ. ꯄꯥꯏꯈꯣꯝꯕꯁꯨ ꯊꯣꯛꯂꯛꯏ. ꯑꯌꯨꯛꯇ ꯏꯔꯨꯂꯨꯒꯅꯨ, ꯅꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯑꯃ ꯁꯨꯡꯌꯥ ꯌꯥꯗꯦꯅꯦ. ꯅꯪ ꯅꯥꯔꯒꯗꯤ ꯏꯆꯥ ꯌꯥꯎꯔꯛꯀꯗꯣꯏꯅꯤ. ꯄꯨꯂꯞ ꯅꯥꯃꯤꯟꯅꯔꯒ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯂꯥꯛ ꯁꯥꯡꯉꯤꯁꯦ ꯅꯪ ꯀꯩꯝꯇ ꯈꯪꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯍꯩꯃꯥ, ꯑꯁꯥꯕ ꯏꯁꯤꯡ ꯂꯨꯕꯅꯤ, ꯀꯩꯅꯣꯅꯤ, ꯁꯨꯝ ꯂꯩ ꯌꯥꯕ꯭ꯔꯣ? ꯅꯍꯥꯟꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯉꯥꯛꯇꯪ ꯉꯥꯏꯕ ꯌꯥꯏꯌꯦꯅ. ꯄꯨꯛꯂꯥꯝꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ. ꯏꯁ, ꯑꯗꯨꯐꯥꯎ ꯁꯨꯝ ꯍꯥꯏ ꯂꯩꯔꯗꯤ ꯀꯥꯏꯗꯩꯅꯣ? ꯁꯤ ꯃꯥꯡꯒꯣꯜꯀꯁꯤ ꯃꯅꯝ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯁꯤ ꯇꯧꯈꯤꯗ꯭ꯔꯣ? ꯗꯞ ꯊꯧꯃꯩ ꯊꯥꯔꯤꯕ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯁꯨ ꯌꯦꯡꯂꯛꯏ. ꯃꯗꯨ ꯎꯕꯗꯒꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯅꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ. ꯑꯗꯨꯒ ꯃꯥꯅ ꯆꯥꯒꯗꯧꯕꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅ ꯀꯞꯂꯛꯄꯗꯨ ꯇꯥꯕꯗ ꯃꯥꯅ ꯑꯣꯏꯅ ꯆꯦꯟꯁꯤꯟꯈꯤ. ꯂꯤꯛꯂꯥꯏꯅꯒ ꯆꯠꯄꯒ ꯅꯪꯍꯧꯗꯦ. ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯂꯛꯅꯗꯅ ꯄꯨꯊꯣꯔꯛꯏ. ꯂꯤꯛꯂꯥꯏꯅ ꯁꯪꯒꯣꯝ ꯁꯦꯝꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯄꯤꯊꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯗꯥꯆꯣ,
ꯑꯩ ꯇꯧꯔꯒꯦ ꯁꯤ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯄꯝꯒꯦ ꯅꯪꯁꯨ ꯆꯥꯗꯧꯗꯣ ꯀꯣꯛ ꯆꯥꯁꯤꯜꯂꯨ ꯑꯩ ꯆꯥꯛ ꯄꯝꯄꯝꯅ ꯑꯗꯨꯝ ꯆꯥꯒꯦꯕ ꯀꯩꯅꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯈꯟꯕꯤꯒꯦ ꯌꯥꯎꯅ ꯈꯪꯕꯤꯈ꯭ꯔꯕꯗꯤ ꯌꯨꯝ ꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯑꯃꯠꯇ ꯂꯩꯇꯦ ꯈꯥꯏꯅꯅꯤꯡꯉꯥꯏꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯈꯟꯅꯕ ꯆꯩꯅꯕ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯑꯗꯨ ꯑꯗꯥ ꯋꯥꯊꯤ ꯋꯥꯔꯦꯝꯅ ꯑꯣꯏꯍꯟꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯗꯕ ꯑꯋꯥ ꯑꯅꯥ ꯎꯕꯤꯗꯕ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯚꯦꯜꯌꯨ ꯎꯗꯕ ꯑꯗꯨꯗ ꯅꯨꯄꯤꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯋꯥ ꯑꯅꯥꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯉꯥꯡꯁꯤꯟꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯕ ꯌꯥꯅꯤꯡꯗꯕ ꯑꯁꯤꯒꯨꯝꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗꯕ ꯃꯌꯥꯝ ꯑꯁꯤꯅ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯃꯗꯨ ꯃꯌꯥꯝ ꯑꯗꯨ ꯑꯅꯤꯁꯤꯗꯗꯤ ꯑꯣꯏꯗꯦ ꯑꯉꯥꯡꯅꯤ ꯍꯥꯏꯖꯔꯒꯁꯨ ꯑꯍꯜ ꯀꯌꯥꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯜ ꯑꯁꯤꯅ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯔꯤ ꯆꯍꯤꯒꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯥꯞꯂꯛꯄꯅ ꯃꯈꯣꯏꯁꯨ ꯑꯉꯥꯡꯗꯒꯤ ꯑꯍꯜ ꯍꯥꯏꯕꯗꯨ ꯌꯧꯔꯛꯄ ꯈꯪꯍꯧꯔꯣꯏꯗꯧꯔꯤꯅꯤ ꯑꯗꯨꯅ ꯃꯔꯨꯗꯤ ꯆꯍꯤꯗꯨ ꯅꯠꯇꯦ ꯑꯃꯅ ꯑꯃꯕꯨ ꯈꯪꯕꯤꯕꯗꯨꯅꯤ ꯋꯥꯈꯜ ꯃꯆꯨꯔ ꯑꯣꯏꯕꯗꯨꯅꯤ ꯋꯥꯈꯜ ꯃꯆꯨꯔ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯆꯍꯤꯗ ꯂꯩꯇꯦ ꯁꯤꯔꯝꯗꯥꯏ ꯆꯍꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂ ꯐꯥꯎꯕ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯄꯨꯡ ꯐꯥꯗꯕ ꯃꯤ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯞꯇꯥꯗꯤ ꯐꯥꯖꯤꯟꯈ꯭ꯔꯦ ꯁꯈꯤꯅ ꯃꯆꯥ ꯃꯃꯧꯕꯨ ꯈꯠꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯕꯁꯤ ꯅꯣꯡꯒꯧꯕꯤꯅ ꯅꯣꯡ ꯉꯥꯏꯕꯒꯨꯝ ꯍꯦꯛ ꯃꯇꯧꯅꯤ ꯈꯠꯅꯕꯒꯤꯗꯤ ꯇꯣꯛꯈꯣ ꯆꯦꯛ ꯃꯣꯛ ꯂꯥꯎꯏ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯣꯝꯕꯒ ꯃꯥꯒꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯔꯪ ꯉꯥꯡꯅꯩ ꯃꯆꯥ ꯃꯃꯧ ꯌꯦꯡꯁꯤꯟꯗꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯃꯥꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯩꯕꯅ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯆꯂꯥꯝꯕꯒ ꯂꯤꯟꯊꯣꯏꯒꯁꯨ ꯍꯟꯗꯛꯇꯤ ꯃꯄꯥꯒꯤ ꯃꯤꯆꯪ ꯑꯗꯨꯃꯛ ꯆꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯁꯈꯤꯗꯣ ꯃꯈꯣꯏꯗꯧ ꯃꯔꯤꯡꯖꯦꯜ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯞꯇꯥꯗꯤ ꯇꯣꯛꯈꯣ ꯊꯥ ꯑꯅꯤꯕꯨ ꯁꯨꯔꯛꯂꯕꯅꯤ ꯁꯈꯤꯗꯣ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯀꯣꯟꯊꯣꯡ ꯑꯁꯥꯡꯕ ꯑꯗꯨꯗ ꯁꯈꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯑꯁ ꯅꯨꯄꯥ ꯅꯍꯥꯟꯃꯨꯛꯀꯤ ꯅꯨꯄꯤ ꯅꯪꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯈꯤꯕꯗꯣ ꯃꯥ ꯃꯥꯟꯕ ꯑꯃ ꯂꯥꯛꯍꯧꯋꯤꯅꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯂꯧꯐꯝ ꯊꯣꯛꯄ ꯈꯔ ꯈꯛ ꯂꯧꯔꯒ ꯇꯣꯛꯎ ꯍꯥꯏꯗꯅ ꯍꯌꯦꯡ ꯄꯥꯟꯗ꯭ꯔꯒ ꯋꯥ ꯀꯥꯏꯅꯒꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ ꯂꯩꯁꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯂꯥꯛꯆꯔꯁꯅꯤ ꯃꯥꯏꯅ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯊꯥ ꯁꯥꯏ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯈꯨꯝꯂꯦ ꯑꯩ ꯊꯣꯛꯄ ꯉꯥꯡꯅꯒꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯁ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯗꯤ ꯃꯑꯣꯡ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯅ ꯊꯣꯛ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯍꯩ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯈꯔ ꯌꯥꯔꯛꯎ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯁꯨ ꯐꯤꯜꯇꯔꯗꯒꯤ ꯌꯥꯕ ꯏꯁꯤꯡ ꯄꯤꯕꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯤꯈ꯭ꯔ ꯂꯣꯏꯔꯦ ꯂꯥꯛꯅꯤꯡ ꯂꯥꯛꯆꯁꯅꯨ ꯇꯜꯂꯒ ꯃꯔꯩꯅ ꯇꯣꯛꯆꯅꯤ ꯁꯦꯜꯗꯤ ꯍꯧꯖꯤꯛꯁꯨ ꯂꯧꯍꯧꯗꯧꯔꯤꯅꯤ ꯑꯁ ꯁꯦꯜꯒꯗꯤ ꯂꯧꯕꯤꯔꯨꯅꯨꯀꯣ ꯑꯩꯅꯦ ꯃꯪꯍꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩ ꯅꯪ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤꯀꯣ ꯅꯨꯄꯥ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ ꯉꯁꯤꯗꯤꯑꯕ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯇꯧ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ ꯍꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯁꯥꯎꯔꯞ ꯇꯧꯅ ꯂꯥꯎꯔꯛꯄ ꯁꯈꯤꯒꯤ ꯃꯈꯣꯜꯅꯤ ꯅꯨꯄꯥꯗꯨ ꯊꯣꯛꯂꯛꯏ ꯀꯔꯤ ꯂꯩꯔꯦ ꯏꯕꯦꯝꯃ ꯇꯥꯗ ꯑꯩꯒꯤꯁꯦ ꯇꯥꯗꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯇꯥꯗꯅ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯑꯣꯏꯗꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯊꯣꯛꯇꯦ ꯇꯥꯗꯅ ꯂꯧꯈ꯭ꯔꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨꯒ ꯀꯔꯤꯝꯇꯁꯨ ꯄꯥꯟꯗꯦ ꯅꯠꯇꯦ ꯈꯖꯤꯛꯇ ꯆꯦꯛ ꯐꯥꯎꯕ ꯍꯥꯏꯌꯨꯗꯅ ꯍꯥꯏꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥꯗꯨꯅ ꯇꯞꯊꯔꯒ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯣ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯊꯕꯛꯇꯨ ꯇꯧꯈꯤꯒꯦꯅꯦ ꯀꯔꯤꯅꯣ ꯃꯥꯏꯀꯩꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤ ꯇꯥꯗ ꯍꯩ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯀꯗꯣꯝꯗ ꯑꯣꯜꯂꯒ ꯇꯧꯒꯦꯅꯦ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯇꯥꯍꯧꯗꯕ꯭ꯔꯣ ꯑꯋꯥꯡ ꯑꯣꯟꯈꯤ ꯇꯥꯗ ꯏꯁ ꯃꯅꯤꯡ ꯑꯣꯜꯂꯒ ꯇꯧ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯁꯈꯤꯗꯨ ꯈꯔ ꯇꯞꯊꯔꯛꯏ ꯑꯩꯃ ꯍꯥꯏꯈꯤꯕ꯭ꯔꯅꯤ ꯑꯣꯖꯥ ꯇꯥꯗ ꯍꯥꯏꯔꯝꯕꯗꯒꯤ ꯑꯣꯖꯥ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯏꯕꯦꯝꯃꯅ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯒ ꯅꯈꯣꯏꯁꯤꯗꯤꯕ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯣꯖꯥ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯧꯒꯗ꯭ꯔꯥ ꯑꯩꯗꯤ ꯁꯦꯜꯁꯨ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯍꯧꯒꯗꯧꯅꯤ ꯑꯗꯨꯕꯨ ꯍꯧꯍꯜꯂꯔꯣꯏ
ꯅꯪꯒꯤꯗꯣ ꯑꯩꯅ ꯃꯍꯤꯗꯨ ꯈꯔ ꯂꯧꯊꯣꯛꯂꯒ ꯊꯝꯍꯧꯕꯅꯤ ꯑꯗꯨꯅ ꯅꯪ ꯃꯗꯨ ꯑꯣꯏꯅ ꯄꯨꯈ꯭ꯔꯣ ꯗꯈꯤꯅꯥ 1,000 ꯀꯠꯂꯝꯕ ꯇꯥꯏ ꯑꯩꯅ ꯂꯧꯅꯕ ꯅꯠꯇꯦꯀꯣ ꯗꯈꯤꯅꯥ ꯆꯥꯎꯔꯤꯈꯩ ꯄꯥꯟꯕ ꯍꯦꯟꯕꯅꯤ ꯃꯗꯨꯒꯤꯅꯤ ꯑꯦ ꯇꯥꯗ ꯑꯗꯨꯗꯤ ꯌꯥꯎꯔꯤꯌꯦ ꯀꯠꯆꯔꯝꯒꯦ ꯍꯦ ꯇꯥꯕ꯭ꯔꯥ ꯑꯩꯒꯤ ꯂꯩꯐꯝꯗ ꯏꯁꯤꯡ ꯂꯤꯛꯂꯤ ꯑꯃ ꯂꯩꯍꯧꯕꯗꯣ ꯄꯨꯊꯣꯔꯛꯎ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯄꯅꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯃꯛ ꯄꯨꯔꯛꯏ ꯁꯈꯤꯗꯨ ꯂꯨꯄꯥ 1,000 ꯀꯠꯂꯒ ꯃꯗꯨ ꯑꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯗꯨꯅ ꯆꯠꯈꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯈꯪꯗꯕ ꯍꯩꯇꯕ ꯃꯤꯁꯦ ꯋꯥꯈꯜ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯐꯈ꯭ꯔꯒꯅ ꯄꯪꯐꯗ ꯃꯐꯕ ꯐꯠꯇꯕ ꯈꯟꯈ꯭ꯔꯒꯅ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯗ꯭ꯔꯥ ꯈꯪꯗꯦ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯅꯨꯄꯥꯗꯨꯅ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯒ ꯃꯆꯨꯛ ꯄꯩꯔꯒ ꯅꯣꯛꯂꯛꯏ ꯕꯤꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯌꯦꯔꯨꯝ ꯊꯣꯒꯥꯏꯌꯨꯕ ꯍꯥꯏꯕꯋꯣ ꯑꯃꯕꯨ ꯍꯥꯏꯕꯋꯣ ꯏꯁꯤꯡ ꯆꯥꯏꯊꯣꯛꯂꯨꯆꯣ ꯃꯌꯨꯝꯒꯤ ꯒꯦꯠꯇ ꯆꯠꯂꯒ ꯍꯥꯏꯕꯋꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯕꯅꯤ ꯑꯃꯠꯇ ꯑꯣꯏꯗꯦ ꯊꯥ ꯑꯃꯨꯛ ꯌꯦꯡꯕꯅꯤ ꯑꯣꯏꯃꯜꯂꯛꯇꯕꯗꯨꯗꯗꯤ ꯃꯊꯥ ꯁꯥꯟꯅꯔꯦ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯄꯥꯏꯈꯣꯝꯕꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯕꯨꯛꯀ ꯑꯣꯜꯂꯕ꯭ꯔꯥ ꯌꯦꯡꯂꯨꯕꯗ ꯄꯥꯏꯈꯣꯝꯕꯅ ꯇꯊꯤ ꯇꯊꯤ ꯆꯩꯔꯛꯏ ꯕꯤꯕꯤꯅ ꯁꯥꯎꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯁꯦꯜ ꯇꯞꯇꯥꯏꯈꯩ ꯃꯥꯡꯕ ꯇꯥꯔꯤꯕ꯭ꯔꯣ ꯑꯃꯠꯇꯁꯨ ꯑꯣꯏꯗꯕꯗꯨꯒ ꯑꯗꯨꯅꯤꯅꯦ ꯅꯪꯗ ꯅꯠꯇꯦꯅꯦ ꯏꯃꯥꯁꯨ ꯈꯜꯂꯝꯃꯤꯅꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤꯀꯣ ꯑꯩ ꯈꯪꯗꯦ ꯏꯃꯥ ꯃꯥꯒꯤꯁꯤꯗꯤ ꯀꯗꯔ ꯌꯥꯝ ꯃꯥꯟꯁꯤꯜꯂꯛꯏ ꯑꯝꯇ ꯆꯠꯂꯒ ꯉꯥꯡꯉꯨꯁꯤꯕ ꯍꯩ ꯃꯗꯨꯃꯛꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ ꯅꯪ ꯑꯃꯔꯣꯝꯗ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯗ꯭ꯔꯤꯕꯅꯤꯀꯣ ꯋꯥꯊꯣꯛ ꯑꯃꯨꯛ ꯊꯣꯛꯂꯒꯗꯤꯅꯦ ꯐꯖꯔꯣꯏ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯅꯨꯄꯥ ꯐꯥꯒꯦ ꯇꯧꯏ ꯍꯥꯏꯗꯅ ꯍꯥꯏꯅꯈ꯭ꯔꯒꯗꯤ ꯌꯥꯝ ꯐꯖꯔꯣꯏꯀꯣ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯁꯤ ꯕꯤꯕꯤꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏ ꯃꯃꯥꯗ ꯍꯥꯏꯔꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯔꯝꯃꯁꯨ ꯐꯗꯧꯅꯤ ꯋꯥꯊꯤ ꯋꯥꯔꯦ ꯃꯌꯥꯝꯁꯦ ꯍꯦꯛ ꯇꯧꯔꯨꯔꯦ ꯏꯔꯜꯁꯨ ꯃꯥꯡꯕ ꯃꯇꯝꯁꯨ ꯃꯥꯡꯕ ꯕꯤꯕꯤꯗꯨ ꯐꯤ ꯐꯤ ꯀꯝꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯃꯥꯗꯨ ꯃꯊꯥ ꯁꯥꯃꯟꯗꯨꯅ ꯂꯋꯥꯏ ꯄꯥꯏꯗꯨꯅ ꯐꯝꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯝꯗꯧꯔꯤ ꯄꯥꯏꯈꯣꯝꯕꯅ ꯂꯤꯛꯂꯥꯏꯕꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯂꯤꯛꯂꯥꯏꯅꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯦ ꯁꯨꯝ ꯊꯦꯡꯈꯤꯗ꯭ꯔꯒꯗꯤ ꯀꯥꯎꯁꯤꯜꯂꯛꯄꯅꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯦ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯍꯌꯦꯡ ꯏꯆꯥꯁꯤ ꯀꯅꯥꯅ ꯇꯥꯛꯀꯗꯧꯔꯤꯅꯣ ꯏꯕꯤꯁꯤ ꯀꯣꯛꯁꯨꯝ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯆꯥꯅ ꯍꯌꯦꯡ ꯂꯨꯗ ꯂꯣꯏꯁꯤꯜꯂꯛꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯂꯛꯄꯗ ꯃꯗꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏ ꯍꯥꯏꯕꯒꯤ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯅꯪ ꯃꯈꯥ ꯇꯝꯊꯗꯕ ꯌꯥꯗꯕꯅꯤ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯃꯥ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯉꯥꯛꯇꯪ ꯆꯠꯂꯨꯕꯗꯨꯒꯤꯗꯤ ꯕꯨꯡꯉꯣꯁꯦ ꯑꯩꯅ ꯌꯦꯡꯉꯒ ꯂꯣꯏꯔꯦ ꯃꯊꯥ ꯁꯥꯒꯅꯨ ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯤꯗ ꯅꯪ ꯃꯔꯩ ꯌꯦꯠꯀꯅꯨ ꯂꯤꯛꯂꯥꯏꯗꯨ ꯃꯄꯨꯔꯣꯏꯕꯅ ꯐꯖꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯑꯃꯠꯇ ꯐꯥꯎꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ